Kurumjari, image Paodam miyang tabiri ba kwai punamapu ahan bata taram nokjari. Ngasigi maroi ba pau. Raj Bhavan gi karmachari singi nomagi talab Mukhyamantri gi relief fund dan taukrai. Jiribamda identification medical assessment camp on person with disabilities pangtokrai. Loinana Prime Minister Narendra Modi na National Center for Aging sanan ba ure puyung tamkrai. Housing asigi mapungweba paw muglobirasi. Manipur gi Rajapal Dr. Nazma A. Heptulan haikrai. Handaki sing chawda Raja sigi awa ana tarba singda mateng pangnaba North East Council gi mifamda Donor Minister unaragani. Wapamasi ngasi Raj Bhavan da pangtokpa Raj Bhavan gi karmachari singna makhwagi nomagi tolop ichawna awaba tarba singi damak Mukhyamantri relief fund dan taw kibagi thorumda Rajapal na phongdokhibani. Raj Bhavan da pangthokpa chamba thorom aduda Rajapal makha taradun hai handak ichawna awaba tarba Raja asigi miyam gidamak mateng pangnaba hona bagal loinana kendra da piba yaba mateng punmak pibinaba khangalagani haiki thorom aduda Raj Bhavan gi staff singna ichawgi awaba tarba singi tengbang oina nomagi tolop dan tawkhibagi sanpam madu Rajapal na Mukhyamantri da khusinaki. The people in the Raj Bhavan don't get much salary. Whatever is the government this thing. We are in name only we are Manipur, but there is less money in the state. And I'm always fighting to get more money for us. Even for the flood relief. When I go to NIC, I'm going to talk about it. That we need more support from the center for the work, especially in that flood affected area. Taurumaduda Mukhyamantri na phongdokpada mamangi ichawgi damak lupa crore chama kunmanga mateng pirakle masi ichawna awaba tarba singi makutta yaunaba mari lainaba dc singda khangan khre haiki Mukhyamantri na hai ichawna solaba singi damak sarkar asina piba yaba mateng pinanaba thaurang taure haiki. Yes, His Her Excellency Madam Governor na Manipur gi amna waraba flood ki kari ki waba matam sida ko magi aunt pay masama ki tolof aduga magi staff singi tolof no mata ki wara kasu. It is not a question of the amount, the question of the gesture and the love and care of the people of the state. Adugi damta I would like to thank the Honorable Governor of Manipur. An autonomous college problems and prospects haibahiram da numit nini sathagadaba seminar among sidagi Imphal College da Education Minister T.H. Radhesh Samna athobe mitung oidun hogdokre. Tharumgi athobe mitung yuwarol pirduna Minister Radhesh Samna hai seminar adu da saruk yariba miyam da college autonomy scheme gi maikei da positive oina sangsinaba hairduna lepak asida higher educational institution cha kaya leiri amadi government institution sing asi maromdom lepchabangamna bahonari haiki. Minister na makha tarduna sarkar na college singbu autonomous body ohenaba propose torba scheme asi chap charba matamni haina su panki loinana session mari legedaba nimini chathagadaba national seminar asida scheme asigi awara passing nainaduna amuk semdok semnin tahunaba suhaiki ngasi seminar hogdokpagi thoromda lepak asigi atop state singdagi college principal sing professor sing amadi mairoi sing su sarugyaki. Ngasi Jiribam district ki Lakipur gi ward number 9 da leiba Institute for Children with Disabilities ICD gi office da Zonal Education Council ZEO amadi Assistant District Public Prosecution Officer ADPO Jiribam anina ko samnarga identification and medical assessment camp on persons with disabilities haiba program ama pangthok kre ngasi pangthok kiba camp asigi matangda oinam Anita Devi Secretary Institute for Children with Disabilities ICD school na pongdorakpada
ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯀꯦꯝꯞ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯗꯤꯁꯦꯕꯤꯂꯤꯇꯤꯁ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯍꯧꯗꯕ ꯀꯌꯥ ꯑꯗꯨꯒꯤꯗꯃꯛ ꯑꯃꯗꯤ ꯍꯥꯟꯅ ꯗꯤꯁꯦꯕꯤꯂꯤꯇꯤꯁ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ amadi ZEOga khussamnaraga program asi pangthokpani haiki ngasigi camp aduda Dr. G Sonachan Sharma specialist PMR district TB officer Jiribam district assessment tauki ngasi hoina toiba pandamdi disability angang singsigi hai Jiribam da legiba angang sing disability angang singsigi aikoi certificate phanghongdaba mayam do adugi phangnaba pandam loinana hana phangraba angang sing certificate phangraba angang sing sina kogi HN appliance makoina karam khuju khulai sinagede haibigi matangda Jiribam da leiba kogi CC hostan asigi akogi CMO loinana koi ZEO SSA ga kusamnaraga hariba program asi pangthok sabani More police station gi team amadi CID technical gi team na kondong line bi check post achat oxing check tawbada mi ani brown sugar konana fare parom ani adudi silver lunglo chai kontra apokpa lekidaba Joseph lunglo ukrul district ki sangsak amadi awung si sangreyo jemik chai kontra matoi apokpa AS wangnau hai jemik ukrul district ki rambha village dagini makoi dagi brown sugar gram yankai manga sale oina lupa lakh taramathoi fagale brown sugar adu sapon cap mari da pack torga sam cartoon amgi manungda haplambani farba sing matakta more police na case amala khotkhre sangai prowda leiba pine hood new school da larik tamba sagolban tera sapam lerektagi loitongbam depak pu hokiba tang kuntrok da sakangdaba singna faruga chenaba sing pungni phuni pani manungda manipur lengang na faduna makhoida pipam topa cherak piu karigumba lengang na haijarba wafam asi thawai drabadi civil society organization saying amadi miyang khusam narga akan ba khongjang sangsil lagani haina ngasi manipur press club ta paumi singa unaba amada depak ki apokpi l asarani na phongdorgle Panbayabadi Deepak Tang Kuntrokta Mapana School Gate Fawbat Thilambadagi Sakang the Bumuya Nina Makoi Car Yadre in Bamating Pambiu Haina Hayarak Patagi Mateng Panglobada Car Adu Ayabo Orambaga Lunana Miu Ani Aduna Paki Tung the Mark Nantoktuna Chelakiban Hari Hajani Badi Mayam the Mam Aina Mama Moina, the Holy Basata Sati Mayam, Silmato, Ahona Tutanava, Maria Lavasina, Harayan Padma Ratna English School Kaksingi Annual Literary Meet Lising Nitaranipan Sidagi School Gi Managing Committee President Ketrimum Abir Singana preside Todun Hodokre. Aying Power Satagada Annual Literary Meet Hodopaki Thoromda Managing Committee Secretary Salam Kogen School Asigi Principal K.H. Sundari Amadi Vice Principal Ibeton President Member Sing Oina Daizapamki Nasigi Thorumgi Saru Ama Oina School Asigi founder Salam Ketragi mitamda leisu katuna ikai kuno utpagaloina mairosina makal mathel kaya ithorm singsu utki NHPCCAL gi president MK Akhu R Nagan Haikre Loktak power station asigi any civil work repairing amasung construction work lakpada atopa farm singna sangbiganu haina press club ta paumi sing unabada man phongdoki Manamaka Tarduna Loktak project affected area asigi registered tower contractor Chamakun Lay Masin Mamanga de Hona Masigi Tabak Subasi Togduna Lakpani Adubu Handak E tender Toropatigi NSPC registered contractor Nataba Atopa Kaya Yoshil Lakpatagi registered contractors sing the Awaba Mayukna Lay Maramaduna Atopa Palm Singna Sarugabigano NHPC Loktak project asi Tabak Ama Pangnab Honabada Y Pangdabana Ayambani Maramaduna NHPC project asigi affected area gi contractors sing asibu support tobiu open tenders in the Saruya beginu haiki Ngasigi Paumi sing unabada Saruya keba NHPCCAL Contractors Association gi General Secretary Rajkumar Romeo na Fongdorgli Atopa tongan ba agency farm sing su sangsil laktuna akhoi tender da participate tawbagi khongthang ama lakpasi akhoi masi handok piu Loktak power station masagi register contractor matik chana leijari Blue Orange Entertainment Sinduna Hokiba Jungi Kulumdoi Guwahati gi ITA
मचकोआद पांगथोकिबा रीजनल लेवल ब्यूटी पेजेंट की मिस्टर एंड मिस कॉन्टेस्ट मणिपुर दगी मियोई मंगाना सरुक यारुबदा मियोई अहुमना टाइटल लौरक्रे ngasi Manipur Press Club ta pangtokpa paumusinga unaba amada contest asigdamak Manipur gi coordinator oikiba transgender Elizan ngangom na hai asigumba contest asida Manipur gi naha singna title lorokpa asi Manipuri oina chawthok chaningai ni amadi nungai ba phawi fashion gi lamda pamjaba singna ningan nadana pamjari ba lambi da chatlabadi mai pakani haina su phongdokhi title lorokraba sing adudi Jidananda Morangthem Mr. First Runners Up Amadi Rigan Loitongbam na Mr. Congeniality Amadi Supriyana Best Costume Panglaki Mitei Mayek Research Center Malombu Sarkarna Mapung Phana Thabak Tahon Bada Mateng Pangbiu Department Ama Uhenbiu Loinana Manipur Assembly da Pukatuna Manipuri Lolbu Hen Chaukat Hanabagidabak budget Sentang Happy Haina Center Asigi President T. Mahendrana Manipur Press Club ta Pangthokpa Paumusinga Unaba Amada Fundo Kray Magna Makatan Hai Haukibat Chahi Tengkang Kayadagi Hauna Center Asina Dabi Kaya Tanduna Manipur Lol Amadi Maitei Mayek Asi Manipurgi Praja Kayada Sandok na Kanganaba Amadi Hen Chaukat Naba Honaduna Lagli Hojik tamliba mitei mayek asida chamada marifu lana tambiduna leire masina tungi mirolda Manipuri lol mami taba ngamloidabagi mami chauna leire Center asida taliba dabi asi numit tarani gi manungda sarkar dagi paukum laktrabadi makhal makha kayagi kongjang sing sangchilakna sem saba loire haina mangna makha takhi ngasi Manipur gi chief minister da demand kaya yauba memorandum amasu pisilam le hairi Sembam China ko ni season na gato isi department amane adai training center amane adai district wise laiba singida branch mayam amane aduga printing section amane adai koi gi library section amane Manipur da laiba mi puna makse asiki lol asi I bada mi te mi I bada high tribunina moi mayam se non forming education da Lari may accept of mayam tambi batong luina tambi da kaun makha Prime Minister Narendra Modi na New Delhi gi aims ta maru oiba project sing launch tau kray amadi National Center for Aging sanana orep uyung tam kray loinana phamung chamanga yakhenma leiba super specialty block amadi anoba phamung chamanga leiba emergency block ama Sabdarjung Hospital sanga kray National Center for Aging the multi-speciality healthcare pigani hairi center asida general ward bed chani legani aims the power grid Bisram Sadansu magna sangakre aims tagi trauma center ga faunaba lainungi lambi amasu hangdokre hanna amukta toruk khidriba mongda healthcare gi thabaksing mayam ama maki sarkarna paikhalle haina Prime Minister Modi na haiki Torum aduda Saruk Yakiba Union Minister JP Nadda na Aikibada Haksel gi thabak thorom sing Prime Minister Modi matam sidi khwaidagi mangjil thabo oiri Micham Prajana Ayushman Bharat ki khudong chaba sing phangli haiki Mumbai da apikpa charter plane ama kai khiduna mioi manga sikhebagi thodok adugi anoba CCTV video so uthorakre plane adu nongna sagaliba building adugi ground floor aduda thomjin ki Plane aduna awang angangba machugi gari amasu thomjin ki adudagi mai salakhi meter yankhai gi akoibda mai chakhi yamna hoba makholga loinana chawruba mai gi bol amagumna chakhi hairi mai adu muthat pada pung amarom changki pilot ani maintenance engineer ani aduga building sagatliba mafam aduda leiramba mioi amaga punna mioi manga sikhibani sit tarani thoi leiba lanai plane adu lisingni taramari da Uttar Pradesh sarkana yolakhibani Sanabagi Pau FIFA World Cup की प्री क्वार्टर फाइनल सानगदब टीम सिंग लाइन अप टोबलोय खरे प्री क्वार्टर फाइनल्स हयंगदगी सानबा हौरगनी हयंग अहोबन द फ्रांस का अर्जेंटीना का उरुग्वे का पोर्टुगल का थेनगनी ngarang sanakhiba match ta Japan Poland gi makutta mai thirabasu makoina sanakhiba match adu player play gi point last tara taruk changduna Asia ijat kan mangam kibani amoromda Colombia na Senegal bu amasuneda mai thiba piduna last tara taruk changkhrai Japan pre quarter final match ta Belgium ga thenagani England ga Colombia ga thenagani
वर्ल्ड कप फुटबॉल की इतिहास एशिया की जापान प्री क्वार्टर फाइनल चंगबा ngam असेमक एशिया की लेपाक पुनमंगना अपेन पोकनखी हयेंग नुमिदांग पुंग 3 मखाइदा सानागदोरिबा फ्रांस अमसुंग अर्जेंटीना की मैच असी अराइब मैच अम ओइरोइदोरी अर्जेंटीना वर्ल्ड कप की हिस्ट्री दा अनिरक विनर ओइदुना अनिरक रनर्स अप ताख्रबनी फ्रांस सु वर्ल्ड कप की हिस्ट्री दा अमुरक विनर ओइख्रबनी अतोपा नुमिदांग पुंग 13 मखाइदा उरुग्वेगा अमसुंग पोर्तुगल थेनगनी जुलाई अमगी नुमिदांग पुंग 3 मखाइदा युम्बु रशिया गा स्पेन गा थेनगनी नुमित असिमकी नुमिदांग पुंग 13 मखाइदा क्रोएशिया अमसुंग डेनमार्क थेनगनी जुलाई अनीदा ब्राजील गा मेक्सिको गा नुमिदांग पुंग 3 मखाइदा थेनगनी ब्राजील वर्ल्ड कप असिगी हिस्ट्री दा मंगारक विनर ओइबगा लोइनना अनिरक रनर्स अप ताख्रबनी जुलाई अहुमगी नुमिदांग पुंग 3 मखाइदा स्वीडन गा स्विट्जरलैंड गा थेनगनी नुमित असिमकी नुमिदांग पुंग 13 मखाइदा इंग्लैंड गा बेल्जियम गा थेनगनी इंग्लैंड वर्ल्ड कप की हिस्ट्री दा अमुरक विनर ओइख्रबनी जापान न प्लेयर प्ले द लास्ट तरा तरुक चंगदुना एशिया की माई ngakhibada जापान याउना एशिया की लेपा कया न हराउबगी पंदोलोम न की लोइना जापान न वर्ल्ड कप की हिस्ट्री दा अनौब इतिहास म सेम किबनी हौजिक अरोइबदा मरोइबा पाउ अमु हन पिजरी राजभवन की कर्मचारी सिंगी नोमगी तलब मुख्यमंत्री की रिलीफ फंड दान तौक्रे जिरीबामदा आइडेंटिफिकेशन मेडिकल असेसमेंट कैंप ऑन पर्सन विथ डिसेबिलिटीज पांगथोक्रे लोइना प्राइम मिनिस्टर नरेंद्र मोदी ना नेशनल सेंटर फॉर एजिंग साननब उरेप उयुंग तमक्रे ngasi gi dabutadi इमेज पाउदम पिजो मतंग सेलुसिनजरे म्याम अमुक हन खुरमजरी।